ꯂꯩꯃꯍꯜꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯍꯩ, ꯂꯩꯕꯥꯛꯂꯩ, ꯅꯪ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯔꯛꯎ꯫ ꯃꯇꯧ ꯃꯥꯟꯗꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯍꯩ, ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ꯫ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎ, ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯂꯩꯕꯥꯛꯂꯩ ꯑꯗꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯇꯞꯅ, ꯏꯃꯥ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯁ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯀꯥꯏꯗꯅ? ꯍꯩ, ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ꯫ ꯉꯝꯃꯤ, ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯥ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯅꯃꯧ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯔꯣꯏꯌꯦ, ꯅꯪꯗꯤ ꯇꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯦ ꯇꯣꯝꯕꯤꯔꯩꯗꯒꯤ ꯁꯦꯜ ꯄꯨꯈꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ? ꯍꯥ? ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨ ꯍꯥꯏꯅ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯦ? ꯏꯃꯥ, ꯅꯍꯥꯟꯗꯣ ꯅꯃꯧꯅ ꯏꯄꯥꯝꯗ ꯆꯠꯆꯕꯗ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯗꯨꯅ ꯂꯩꯕ꯫ ꯏꯃꯥꯅ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯣꯛꯇꯒꯤ ꯁꯦꯜ ꯈꯔ ꯄꯨꯖꯔꯨꯕꯅꯤ꯫ ꯑꯦ, ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ꯫ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯒ ꯄꯨꯗꯨꯅ ꯀꯔꯤꯒꯤ ꯅꯃꯥ ꯑꯅꯥꯕꯤꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯂꯩꯔꯤꯕ? ꯅꯃꯥꯏ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯈꯨꯠꯇ ꯁꯦꯜ ꯁꯤꯛꯀꯤ ꯑꯃꯠꯇꯗꯤ ꯊꯣꯛꯑꯝꯃꯔꯣꯏꯅꯦ꯫ ꯍꯩ, ꯅꯨꯄꯥ ꯆꯥꯕꯤ, ꯃꯤ ꯍꯥꯠꯄꯤ, ꯅꯪ ꯂꯩꯕꯒꯤ ꯑꯩ ꯑꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕ ꯅꯪꯂꯕꯅꯤ꯫ ꯅꯃꯥ ꯑꯅꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯖꯈ꯭ꯔꯣꯅꯦꯍꯦ꯫ ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯃꯧ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯧꯖꯔꯔꯣꯏ꯫ ꯍꯩ, ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯦ ꯅꯣꯡꯃꯇ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯁꯦꯜ ꯁꯤꯛꯀꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯪꯗ꯭ꯔꯤ꯫ ꯑꯩ ꯏꯁꯥꯅ ꯉꯝꯅꯅꯕ ꯂꯣꯏꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯤꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡꯗ ꯈꯛ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯍꯩ, ꯁꯦꯜꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯀꯩꯗꯧꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯔꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯡꯒꯗꯧꯔꯤꯕꯅꯣ? ꯍꯥꯏꯌꯨꯅꯦ, ꯅꯆꯤꯟꯗꯣ ꯈꯨꯝꯃꯨꯅꯦ꯫ ꯏꯃꯥ, ꯑꯩ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯍꯩ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯦꯗꯅ꯫ ꯅꯪꯗꯤ ꯄꯦꯜꯂꯤꯅꯤꯕ꯫ ꯍꯩ, ꯅꯨꯄꯥ ꯆꯥꯕꯤ, ꯃꯤ ꯍꯥꯠꯄꯤ, ꯅꯪꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨꯅꯦꯍꯦ꯫ ꯐꯅ ꯊꯤꯅ ꯉꯥꯡꯕꯅꯤ, ꯅꯃꯥꯏꯁꯤꯁꯨ ꯏꯀꯥꯏꯕ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯗꯦ꯫ ꯂꯩꯕꯥꯛꯂꯩꯗꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨ ꯄꯤꯔꯥꯡ ꯏꯍꯧꯔꯦ ꯃꯍꯥꯛ꯫ ꯂꯩꯃꯍꯜꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ꯫ ꯈꯖꯤꯛ ꯍꯦꯛ ꯉꯥꯡꯂꯨꯔꯕꯗꯤ ꯃꯄꯤ ꯑꯁꯤ ꯇꯥꯔꯛꯀꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯧꯈ꯭ꯔꯦꯗꯀꯣ꯫ ꯍꯩ, ꯅꯃꯥꯅ ꯁꯤꯕ ꯀꯥꯟꯗ ꯀꯞꯅꯅꯕ ꯊꯝꯃꯨ, ꯁ꯭ꯋꯥꯏꯗ ꯀꯞꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯏꯃꯥ, ꯏꯃꯥꯅ ꯅꯃꯧ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯂꯕꯁꯨ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯃꯥꯕꯨꯗꯤ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯑꯦ, ꯅꯃꯥ ꯑꯅꯥꯕꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕꯗꯨ ꯄꯜꯂꯦ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯄꯜꯂꯦ꯫ ꯏꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯌꯥꯝ ꯊꯨꯅ ꯅꯪ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ꯫ ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ, ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯁꯦ ꯁꯥꯔꯤꯅꯣ? ꯃꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ, ꯀꯞꯁꯤꯟꯅꯗꯧꯒꯦ ꯑꯁꯤꯅ꯫ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯒ ꯄꯨꯔꯗꯨꯅ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯀꯥꯟꯅꯔꯣꯏꯗ, ꯑꯩꯅꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯅꯅꯕ ꯊꯧꯔꯥꯡ ꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯩꯕꯥꯛꯂꯩꯗꯨ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯑꯣꯞꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯃꯁꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯑꯩ ꯌꯥꯝ ꯋꯥꯔꯤ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ? ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯃꯃꯥꯅ ꯀꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯗꯣ? ꯁꯤ ꯀꯞꯀꯅꯨ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ꯫ ꯑꯗꯨꯒ ꯍꯥꯏ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯕꯣꯕꯣꯛꯅ ꯏꯃꯥꯗ ꯉꯥꯡꯉꯤꯔꯣ? ꯕꯣꯕꯣꯛꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯕꯣꯕꯣꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯩꯗꯦ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ꯫ ꯕꯣꯕꯣꯛꯇꯤ ꯏꯃꯥꯗ ꯊꯤꯅ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯉꯤꯗꯨꯗꯤ꯫ ꯃꯗꯨꯗꯤꯅꯦ, ꯕꯣꯕꯣꯛꯅ ꯃꯃꯥꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯅꯠꯇꯦ ꯀꯩꯁꯨ, ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫
ꯁꯦ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯅꯪ ꯋꯥ ꯉꯥꯡꯕ ꯂꯦꯞꯄꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕꯤꯗꯤ ꯐꯃꯨꯡꯗ ꯂꯩꯔꯤ ꯂꯩꯕꯥꯛ ꯂꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯑꯩ ꯑꯁꯨꯝꯅ ꯂꯩꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯏꯃꯥꯅꯁꯨ ꯍꯥꯏꯒꯨꯝꯂꯗꯅ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯑꯩꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠꯄꯅ ꯁꯨꯝ ꯍꯦꯜꯂꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯁꯨꯔꯒꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯨꯕ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯉꯤ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯂꯣꯏꯒꯗꯧꯔꯦ ꯏꯃꯥ ꯍꯩ ꯃꯤꯒꯤ ꯁꯦꯜꯗꯣ ꯍꯥꯟꯅ ꯁꯤꯡꯈꯣ ꯑꯩꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯃꯠꯇ ꯍꯪꯕꯁꯨ ꯌꯥꯔꯣꯏ ꯑꯩꯕꯨ ꯃꯥꯏ ꯆꯣꯞꯅꯅꯕ ꯊꯕꯛ ꯅꯪ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯍꯣꯏ ꯏꯃꯥ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯂꯩꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯆꯥꯛꯉꯟ ꯊꯣꯡꯂꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯑꯁꯨꯛ ꯉꯟꯅ ꯆꯥꯛ ꯂꯣꯏꯔꯕꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯀꯦ ꯍꯥꯏꯅꯣ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯣꯏ ꯁꯔꯨꯛ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯇꯧꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦꯅꯦꯍꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯔꯒ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯣꯏ ꯑꯥꯗꯨꯗ ꯅꯪꯅ ꯊꯣꯛꯄ ꯊꯕꯛ ꯁꯨꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦꯒꯦ ꯅꯪ ꯊꯣꯛꯄ ꯇꯧꯔꯨꯔꯣ ꯏꯃꯥ ꯑꯩꯁꯦ ꯁꯥꯒꯩ ꯑꯁꯤꯗ ꯇꯤꯟꯈ꯭ꯔꯕꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯃꯧꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯅꯃꯧ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯍꯩ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯏꯆꯥ ꯅꯨꯄꯥ ꯐꯪꯂꯦ ꯅꯍꯥꯛ ꯊꯛꯇ ꯁꯤꯈ꯭ꯔꯦꯗꯅ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯦ ꯑꯩꯕꯨꯁꯨ ꯍꯥꯠꯄꯁꯤꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩꯅꯦ ꯀꯤꯖꯩ ꯌꯥꯝ ꯀꯤꯖꯩꯀꯣ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯑꯣꯟꯅꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯍꯥꯠꯇꯣꯏꯅꯣ ꯏꯃꯥ ꯅꯃꯧꯋꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯃꯧꯋꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯆꯠꯄꯤꯈ꯭ꯔో ꯌꯥꯔꯦ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯩꯕꯤꯔꯅꯨ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯃꯧ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯁꯥꯒꯩ ꯑꯗꯨꯗ ꯇꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤꯒꯗ꯭ꯔꯣ ꯂꯩꯃꯍꯜꯗꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦꯍꯦ ꯍꯩ ꯅꯪꯅ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯔꯗꯅ ꯍꯥꯏꯔꯤꯁꯤꯅꯤꯀೋ ꯌꯥꯝ ꯊꯨꯅ ꯅꯃꯥꯅꯆꯥ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯍꯧꯏ ꯍꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯅ ꯂꯩꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯃꯐꯝ ꯑꯁꯤꯕꯨ ꯏꯃꯥ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯅꯠꯇ꯭ꯔꯕꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯊꯣꯡꯒꯥꯜꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯏꯕꯦꯊꯣꯏ ꯑꯗꯨ ꯂꯩꯕꯥꯛꯂꯩꯕꯨ ꯀꯧꯔꯛꯏ ꯂꯩꯕꯥꯛꯂꯩ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦꯍꯦ ꯂꯩꯕꯥꯛꯂꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯏꯆꯦ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯊꯣꯔꯛꯑꯒꯦ ꯈꯔ ꯊꯨꯔꯛꯑꯣꯅꯦꯍꯦ ꯂꯩꯕꯥꯛꯂꯩꯗꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯏ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯅꯦ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯂꯩꯀꯥꯏ ꯀꯣꯏꯔꯝꯒꯅꯨ ꯆꯥꯛ ꯂꯥꯝꯂꯛꯂꯕꯁꯨ ꯏꯃꯥꯅ ꯊꯤꯗꯨꯅ ꯊꯅꯝꯂꯕꯅꯤ ꯃꯗꯨ ꯆꯥꯎꯀꯣ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨ ꯏꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯏꯃꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯕꯒ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯕꯤꯗꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯕꯥꯛꯂꯩ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯂꯤꯕ ꯃꯆꯦ ꯏꯕꯦꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯏꯆꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯅꯠꯇꯦ ꯂꯩꯕꯥꯛꯂꯩ ꯅꯪꯅ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯍꯩꯒꯗꯧꯔꯤꯕ꯭ꯔꯣ ꯏꯆꯦ ꯍꯩꯇ꯭ꯔꯕꯁꯨ ꯍꯩꯅꯅꯕ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯀꯔꯤ ꯆꯥꯅꯤ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯪꯗꯧꯅ ꯉꯟꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯛꯏꯗ ꯂꯩꯕꯥꯛꯂꯩ ꯁꯦꯜ ꯇꯥꯟꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ ꯁꯦꯜ ꯄꯥꯏꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯦꯜꯕꯨ ꯍꯦꯛ ꯄꯥꯏꯔꯕ ꯅꯪꯒꯤ ꯃꯤ ꯈꯛ ꯋꯥꯠꯂꯣꯏ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯁꯨꯔꯒꯦ
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯒꯤꯗꯅꯤ ꯆꯠꯇꯣꯏꯁꯤ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯁꯨ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯈꯔ ꯍꯣꯟꯖꯤꯜꯂꯤ ꯋꯥꯔꯁꯨ ꯋꯥꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯍꯣꯏ ꯆꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝ ꯆꯠꯄꯅ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯏꯅꯦ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯕꯦꯝꯃ ꯂꯩꯕꯥꯛ ꯂꯩ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯕꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯌꯥꯎꯔꯛꯏꯌꯦ ꯀꯩꯅꯣꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯅꯦ ꯊꯥꯖꯗꯕ ꯀꯣꯝꯗꯁꯨ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯄꯨꯟꯁꯤꯁꯦ ꯊꯕꯛꯅ ꯁꯤꯟꯊꯥꯅꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯐꯝꯈꯣ ꯍꯣꯟꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅꯒ ꯌꯥꯝꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯕꯗꯤꯅꯦ ꯈꯔꯁꯨ ꯃꯐꯔꯅꯤ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯊꯩ ꯏꯕꯦꯊꯣꯏꯅ ꯍꯥꯏ ꯃꯥꯁꯨ ꯊꯕꯛ ꯁꯨꯔꯒꯤ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯒꯤ ꯑꯗꯨꯒꯤ ꯑꯩꯅ ꯄꯨꯔꯛꯑꯕ ꯍꯣꯏꯗ ꯍꯣꯏꯗ ꯇꯥꯜꯂꯣꯁꯤꯗ ꯃꯉꯥꯏꯔꯦ ꯑꯩꯒꯤꯗꯤ ꯂꯩꯕꯥꯛ ꯂꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯕ ꯍꯥꯏꯕꯗꯨꯅꯤ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡꯗ ꯏꯕꯦꯊꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯅꯦ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯍꯧꯔꯁꯤꯗꯣ ꯍꯣꯏ ꯍꯣꯏ ꯍꯧꯔꯁꯤ ꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯍꯣꯟꯗꯨꯅ ꯍꯩꯗꯕ ꯍꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯊꯣꯡꯒꯥꯜꯗ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯄꯣꯛꯂꯤꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯅꯔꯦ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕ ꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯅ ꯃꯍꯥꯛ ꯑꯁꯤ ꯄꯈ꯭ꯔꯥꯅꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯄ ꯈꯨꯔꯥ ꯆꯥꯎꯕꯅꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯣꯝꯕꯤ ꯁꯨꯔꯣ ꯁꯨꯔꯣ ꯐꯖꯅ ꯇꯧꯀꯣ ꯁꯨꯃꯥꯡꯁꯦ ꯈꯔ ꯀꯨꯠꯄꯅꯤ ꯅꯣꯡ ꯈꯔ ꯍꯦꯛ ꯇꯥꯕꯒꯅꯦ ꯑꯗꯨꯝ ꯏꯁꯤꯡ ꯂꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯏꯅ ꯇꯨꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯅꯈꯣꯏꯅ ꯌꯦꯡꯗꯨꯅ ꯐꯖꯅ ꯃꯦꯟꯁꯤꯜꯂꯨꯀꯣ ꯍꯣꯏ ꯗꯥꯗꯥ ꯇꯧꯖꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯍꯩꯊꯥ ꯄꯣꯊꯥꯗꯤ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯀꯔꯤꯅꯣꯃ ꯇꯧꯁꯤꯀꯣ ꯍꯦꯔ ꯇꯣꯝꯕꯤ ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯩꯗꯅ ꯑꯆꯥ ꯑꯊꯛ ꯑꯃꯨꯛ ꯁꯤꯟꯈꯤꯅꯤ ꯏꯆꯥꯅꯨꯄꯥ ꯐꯪꯉꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯇꯧꯔꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯇꯥꯗ ꯆꯨꯝꯃꯤꯅꯦꯀꯣ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒ ꯇꯥꯗꯒ ꯈꯛꯇꯅꯤꯀꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯃꯥꯅꯤꯅꯦ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯃꯁꯤꯗ ꯏꯕꯦꯊꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏ ꯍꯣ ꯈꯨꯔꯥ ꯅꯥꯃ ꯍꯥꯡꯕ ꯌꯨꯝꯕꯥꯟꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯕꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯦ ꯑꯃꯁꯨ ꯌꯦꯡꯁꯤꯟꯕꯅ ꯐꯠꯇ꯭ꯔꯅꯦ ꯄꯨꯟꯁꯤꯁꯨ ꯁꯥꯡꯇꯣꯛꯅꯕ ꯇꯣꯝꯕꯤꯅꯁꯨ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯗꯥꯗꯥ ꯍꯤꯗꯤ ꯀꯔꯤꯁꯨ ꯂꯩꯁꯤꯟꯕ ꯑꯣꯏꯗ꯭ꯔꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯃ ꯌꯦꯡꯕꯅ ꯐꯅꯤꯗ ꯍꯧꯖꯤꯛꯄꯨ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯨꯅ ꯂꯩꯕꯅ ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ ꯏꯔꯥꯡ ꯐꯕ ꯆꯥꯎꯕꯅ ꯃꯈꯣꯏꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯕꯨ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯅꯣꯏꯕꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯔꯛꯀꯅꯤ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯈꯨꯔꯥ ꯏꯁ ꯈꯨꯔꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨꯗ ꯅꯈꯨꯠꯅ ꯊꯤꯟꯕꯤꯌꯣ ꯃꯁꯥꯅ ꯌꯥꯅꯅꯕ ꯁꯣꯏꯗꯅ ꯍꯥꯏꯅꯖꯒꯦ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯏꯕꯦꯊꯣꯏ ꯅꯪꯕꯣ ꯈꯨꯔꯥꯒꯤꯕꯨ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯉꯝꯅꯅꯕ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤꯗꯅ ꯆꯥꯎꯕꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯁꯥꯕꯤꯒꯗꯤ ꯈꯛ ꯌꯥꯔꯛꯑꯔꯣꯏ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯁꯦ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯅꯨꯄꯤ ꯆꯍꯤꯒꯁꯨ ꯑꯗꯨꯝ ꯅꯧꯕ ꯑꯃꯒꯨꯝꯕ ꯁꯨꯝ ꯇꯣꯝꯕꯤꯅ ꯅꯣꯛꯇꯨꯅ ꯍꯣꯏꯗ ꯍꯣꯏꯗ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯛꯀꯦ ꯆꯥꯎꯕꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯂꯩꯕꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯨꯗ ꯃꯥꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯕꯦꯊꯣꯏꯅ ꯈꯨꯝꯃꯤ ꯈꯨꯔꯥ ꯂꯩꯕꯥꯛ ꯂꯩꯅꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯣ ꯃꯥ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯃꯁꯛ ꯈꯪꯂꯨꯔꯒꯅꯤ ꯍꯩꯃꯥ ꯂꯩꯕꯥꯛ ꯂꯩ ꯅꯪꯕꯨ ꯊꯕꯛꯀ ꯁꯨꯔꯕ꯭ꯔꯅꯦ ꯈꯨꯔꯥ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯏ ꯏꯃꯥ ꯏꯆꯥ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯅꯦ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯕ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯊꯕꯛ ꯁꯨꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ ꯁꯦꯜ ꯇꯥꯟꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯇꯣꯝꯕꯤ ꯅꯣꯏ ꯊꯕꯛ ꯁꯨꯔꯣꯀꯣ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯒꯦ ꯐꯖꯅ ꯁꯨꯀꯣ ꯍꯣꯏ ꯗꯥꯗꯥ ꯆꯥꯎꯕꯗꯣ ꯏꯃꯨꯡ ꯆꯪꯈꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯍꯧꯏ ꯆꯥꯎꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯗꯩ ꯑꯃ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯏꯊꯥ ꯊꯥꯖꯗꯅ
wahai ama machinda hai. Leibak leise lukhrabi oibuna tawkhibadaine. Manida. Aisu chebao phangduna chatkhibani. Masak po thokna phazarine tawrise. Mama yasinaga thon lauradana nungsiba amasu phawri. Hanuthangda magi thamoi adu nauna yening chonglopagumna tawrari. Mamsilakpa matam aduda leibak lei mayumda yauri. Masa adu ahanba thabak suba oibana wasu yamna wari imungdagi leimahaldu prap thoraktuna asumna haire. Hai, haujubu kanana yumda hanjinba matamno. Numise kadai yaukrabage. Numit taribasi namit aduna udabro. Nangbu kadai chatlubage haibanida. Ima, thabak subadu loisindaba yadraduna madu loisinaba hotnaringaida khara thengdokre. Yani, hayingdagi ngananaba hotnajage. Wahai khondana marona ma mengiba. Hoibe ma, nangna yumsida leiraga naning pangtaw tawbudo khak yaroi. Yum masida ichaw chawna ai leiri haibase nang kawkono. Ima, namau khangjai. Khangbagiro tawribase aibune wayamna nganghanganu. Nangna hojikta halai. Imung mangol asina karamba phibamda leiri. Ngasai ayuk chabagi kolu khak adusu hojik phawba leihori. Masibu tawhoidiba thabaklo. Ima, namau loisinjarage. Yam thuna chang. Ai hojikne chak yamna lamlabani. Chak to yam thuna thongakadabani. Hoima. Wai asidagi hendana imungda mahak changi. Mapi ama hongtoi machanupida yengduna. Imagi thoibiya nangbu chak lamabo. Lamde ima. Ima ne thaba muda loisulukige ko. Ima ngasai ne bubok na yam ngangiba aingondadi natte ima da ngangiba. Ngangja sanuda nang leiramuko ima ne chak thongladoini. Leibak leido thuna makhong thangduna chakhumda changi chaiba singa du loisinaba hone. Kolik singa dubu maningda puthokduna phengle. Madubu thuna loisinduna chakhumda amuk changduna chak mai thagatba haure. Numit asidagi mahak thabaksu henna masing hengkalakre. Asumna leibak leina numit khudingi chak ngan thongduna thabaksu bu chatlami. Thabaksu ba halaktuna imungi kupnung singa du loina loisille. Asida manem oiribi leimahalna mahakna karisu mateng tawramde. Agidi maya adu kathokduna ngangadoge dumak leiribani. Madu pumnamak leibak leina khangi. Aduna mahak yamna haisingna chatli. Ngasigi numit asidi leibak lei mahak thabaksu ba chatlamde chawbagi mayumda tombiga ibethoiga leiri. Ibethoina hai. Ine leibak leido magi machanupido masangamdraba mali. Adugi ngasidi la aroige na ingonda hairabani. Maasu onthokpa laibak thiba haibadu oire ko. Hoi, nauna lukhrabisu oire. Nauna laibak thibi haibadu oire. Adubu manempok aduna khara luna chana amuk tawbirabadi maphai. Adusu natedo magi warise yam nungaiteda. Leimahal haibi nupi adusune mabuk adu phatman khidre. Machanupa aduna naraga sibudubu mamong nupi sina hatpani ni hekta haine. Magi pukchela sidi angakpani ko onthokna su mabuk phatte. Mi phattabagi hidak leite haibadunida ine. Karidi upai le. Aikhoina su wa karisu haiba yaruba nate. Asumna makhoi ani wari sanari imungdagi khura chawba du phat thoklae. Makhoi bu munna yengi leibak le yawbo udabaduda mana hangi. Tombia. Kainu ngasi sibu leibak lei laktrabaro mabu udene. Hoi dada. Machanupi ama leibani madu hakchang ngamdraba mali. Adugi ngasi di laktre. Onthokpanida. Ngaihaktang oirabusu laklabadi pharoidrase. Kainu khuragi wangangdo kainu matawi ko. Chumna suma haibanida. Aina haibadi chahi naunu suma puroibadu kainare. Maraibak thibi haibadu mahak oiredana. Aduda sum nungaitabagi wanida. Hoi adubudi oiramba yai. Aduga khuragi mityeng ama aina sum uzaba. Nangdi kari mityeng uriba. Khurana leibak leida lona yengbado sum ubagi wanida. Ai yengdeko onthokpa. Wazaraba leibak leini. Manemgi sarebu induna punsibu lanthengnariba mahakni. Tadabu leibak leise nusidrane. Tombisu hange yaune hek hangjili asumna namhang hek hangjilakpa asida khura chawba adu kumpham ama khangdre. Maraiba kado humang anapi kare. Ibethoina amu hairei. Kainu khura khumu leibak leise nusidabraba. Haima khumdi. Aikhoina di khuragi mateng khara pangge haina khaluri aduga. Handang mukti chawbudo ikai iki pumnamak thadokduna asumna hekta khummi. Nungbudi nungsida. Adubu mamire khausaba haibado oirani. Rigi mamida khausaba oidoino. Makhut khuseng ado paiduna
ꯄꯨꯟꯅ ꯈꯧꯁꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯩꯅꯣ. ꯇꯥꯗ ꯂꯥꯏꯅꯁꯨ ꯌꯥꯅꯤꯗ ꯃꯁꯤꯗꯤ. ꯅꯣꯏ ꯑꯅꯤꯅ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅ ꯍꯦꯛ ꯆꯞꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯑꯩ ꯈꯨꯝꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯀꯣ. ꯈꯨꯔꯥꯒꯤ ꯃꯥꯏꯊꯣꯡꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯎꯕ ꯖꯥꯠꯅꯤꯀꯣ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯅꯤ ꯈꯨꯔꯥ? ꯆꯥꯎꯕꯗꯨ ꯁꯣꯔ ꯃꯆꯦꯠ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ, ꯇꯣꯝꯕꯤ, ꯏꯕꯦꯊꯣꯏ, ꯉꯁꯤ ꯂꯩꯕꯥꯛꯂꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯣꯏ ꯑꯅꯤꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ. ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ. ꯂꯣꯏꯅ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯅꯣꯏꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯅꯅꯤ ꯑꯩꯅꯅꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯤꯕꯁꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯈꯨꯔꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ. ꯅꯈꯣꯏ ꯑꯅꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯂꯩꯕꯥꯛꯂꯩꯗꯒ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯑꯃꯨꯛ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯅꯕꯅꯤ. ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕꯅꯣ ꯈꯨꯔꯥ? ꯃꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ. ꯈꯨꯔꯥꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯂꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯣ? ꯃꯥꯕꯨ ꯂꯧꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤꯅꯦ, ꯏꯅꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯁꯦ ꯌꯥꯅꯅꯕ ꯍꯦꯛꯇ ꯁꯤꯟꯖꯒꯦ. ꯑꯩꯈꯣই ꯑꯅꯤꯅꯅꯦ ꯗꯥꯏꯇ ꯑꯣꯏꯒꯦ. ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯇꯥꯗꯅꯤ. ꯋꯥꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯇꯥꯗꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤꯗꯤꯅꯦ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯈꯨꯔꯥ ꯆꯥꯎꯕꯗꯤ ꯃꯥꯅ ꯍꯥꯟꯅ ꯂꯩꯕꯥꯛꯂꯩꯕꯨ ꯄꯥꯝꯗꯨꯅ ꯈꯣꯏꯗꯥꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯂꯕꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯦ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯂꯩꯕꯥꯛꯂꯩꯕꯨ ꯅꯨꯡꯁꯤꯔꯨꯔꯦ. ꯃꯥꯕꯨ ꯂꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ. ꯇꯣꯝꯕꯤ, ꯏꯕꯦꯊꯣꯏ, ꯃꯁꯤꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯌꯥꯅꯤ ꯀꯩꯅꯣ ꯈꯨꯔꯥ. ꯅꯠꯇꯦꯅꯦ, ꯃꯥ ꯃꯁꯥꯅꯗꯤ ꯈꯛ ꯌꯥꯔꯛꯑꯣꯏꯕꯨ. ꯃꯥꯒꯤ ꯐꯅꯅꯕ ꯋꯥꯅꯤ. ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯏꯕꯦꯊꯣꯏꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯌꯥꯅꯅꯕ ꯁꯤꯟꯒꯦ. ꯑꯗꯨꯗꯤ ꯐꯔꯦꯅꯦ. ꯅꯈꯣꯏ ꯑꯅꯤꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯥꯛꯂꯩ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯣ. ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯑꯩꯅ ꯄꯤꯒꯅꯤ. ꯏꯕꯦꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ, ꯄꯤꯕꯨ ꯄꯤꯒꯗ꯭ꯔꯅꯤ ꯈꯨꯔꯥ? ꯄꯤꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ, ꯄꯤꯕ ꯇꯥꯕꯅꯤꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗ ꯄꯤ. ꯁꯦ, ꯃꯁꯤ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨ. ꯅꯈꯣꯏ ꯑꯅꯤꯒꯤꯅꯤ. ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯍꯜꯂꯨ. ꯑꯗꯨꯝ ꯍꯥꯄꯛꯀꯦ. ꯇꯣꯝꯕꯤꯒ ꯏꯕꯦꯊꯣꯏꯒꯗꯨ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯍꯣꯏ ꯈꯨꯔꯥ, ꯑꯩꯈꯣꯏ ꯐꯅꯅꯕ ꯇꯧꯔꯒꯦ. ꯍꯥꯡꯆꯤꯠꯁꯦ ꯑꯁꯤꯗ ꯁꯣꯏꯍꯜꯂꯛꯑꯔꯣꯏꯒꯦ. ꯍꯣꯏ, ꯁꯣꯏꯔꯅꯨ. ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯋꯥ ꯈꯟꯅꯔꯨꯔꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ. ꯆꯥꯎꯕꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯏ. ꯂꯩꯕꯥꯛꯂꯩꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯒꯗꯕ. ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ. ꯃꯥꯕꯨ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ. ꯃꯄꯨ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛꯂꯩꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯍꯟꯕꯤꯌꯨꯀꯣ. ꯁꯣꯝꯗꯅ ꯂꯝꯕꯤ ꯑꯗꯨꯗ ꯇꯣꯝꯕꯒ ꯏꯕꯦꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ. ꯏꯅꯦ, ꯃꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯃꯅꯦꯝꯅ ꯐꯪꯂꯦ ꯃꯥꯕꯨ ꯑꯣꯠꯄꯤꯔꯦ ꯃꯐꯝ ꯑꯗꯨꯗ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ. ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯑꯣꯏꯅ ꯂꯩꯖꯔꯁꯅꯨ. ꯍꯣꯏ. ꯍꯥꯡꯆꯤꯠꯁꯦ ꯃꯁꯤꯗ ꯃꯥꯕꯨ ꯑꯩꯈꯣই ꯑꯅꯤꯅ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯄꯨꯔꯁꯤ. ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯍꯟꯅꯔꯝꯗꯥꯏ ꯑꯗꯨꯗ ꯃꯥꯕꯨ ꯏꯃꯨꯡꯗ ꯊꯥꯠ ꯇꯧꯗꯨꯅ ꯄꯨꯁꯤꯜꯂꯕ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯕ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ. ꯍꯣꯏꯅꯦ, ꯑꯗꯨꯃ ꯍꯦꯛꯇ ꯇꯧꯔꯁꯤ. ꯍꯥꯡꯆꯤꯠꯁꯦ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯅꯔꯔꯣꯏꯁꯤꯀꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ. ꯁꯦꯜꯒ ꯈꯔ ꯄꯥꯝꯂꯦ. ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯜ ꯈꯔ ꯐꯪꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯜꯂꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯩꯕꯥꯛꯂꯩꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯁꯤꯜꯂꯤꯕꯅꯤ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯏꯕꯦꯊꯣꯏ ꯑꯃꯗꯤ ꯆꯥꯎꯕꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤ. ꯏꯕꯦꯊꯣꯏꯅ ꯍꯦꯛꯇ ꯂꯩꯕꯥꯛꯂꯩꯒꯤ ꯃꯌꯨꯝꯗ ꯆꯪꯏ. ꯂꯩꯕꯥꯛꯂꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯂꯩꯕꯥꯛꯂꯩ, ꯂꯥꯎꯍꯦ. ꯈꯨꯔꯥ ꯆꯥꯎꯕꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ. ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔ ꯃꯥꯜꯂꯦ. ꯏꯅꯦꯕꯨꯁꯨ ꯀꯧꯔꯝꯕꯅꯤ. ꯊꯣꯔꯛꯑꯅꯤ. ꯏꯆꯦ, ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ. ꯅꯪꯗꯤ ꯉꯁꯤ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯣꯏꯕ? ꯃꯔꯝꯕꯨꯗꯤ ꯂꯩꯇꯦꯗ. ꯅꯪꯅ ꯂꯦꯞꯀꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯂꯦꯞꯄꯣ. ꯆꯠꯅꯅꯕ ꯇꯧꯔꯁꯤ. ꯂꯣꯏꯁꯤꯜꯂꯛꯑꯣꯀꯣ. ꯑꯩ ꯁꯤꯗ ꯉꯥꯏꯒꯦ. ꯑꯩꯗꯤꯅꯦ ꯁꯨꯃꯥꯏꯅ ꯊꯣꯔꯛꯑꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯩꯕꯥꯛꯂꯩꯗꯨ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯏ. ꯃꯐꯤꯗꯨ ꯍꯣꯡꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯅꯪ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ. ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ. ꯏꯊꯟꯇ ꯌꯨꯝꯗ ꯂꯩꯍꯧꯕ ꯇꯜꯂꯦ. ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ. ꯕꯨꯕꯣꯛꯀ ꯌꯨꯝꯗ ꯂꯩꯔꯝꯃꯨ. ꯇꯜꯂꯤ ꯀꯩꯁꯨ.
ꯕꯣꯕꯣꯛꯁꯦ ꯅꯨꯡꯁꯤꯗꯦ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯁꯦꯁꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯟꯗꯛ ꯏꯃꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯏꯆꯥꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯑꯃꯨꯛ ꯂꯩꯗꯣꯏꯅꯤ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯏ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯎꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯆꯥꯎꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯇꯌꯥꯡ ꯇꯁꯣꯏ ꯏꯄꯥ ꯄꯥꯈꯠꯄ ꯃꯁꯥꯗ ꯐꯥꯎꯏ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯩꯕꯥꯛ ꯂꯩꯍꯣꯏ ꯆꯪꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯃꯈꯣꯏꯁꯤ ꯂꯥꯛꯄꯨ ꯂꯥꯛꯏꯅꯦ ꯇꯣꯝꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯤ ꯆꯥꯎꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯗꯥꯗꯥ ꯑꯩꯈꯣꯏ ꯂꯥꯛꯏ ꯊꯕꯛ ꯍꯥꯏꯕꯕꯨ ꯀꯔꯝꯕꯅꯣ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡ ꯑꯁꯦ ꯈꯔ ꯀꯥꯏꯕꯅꯤ ꯑꯁꯤ ꯋꯥꯏ ꯈꯔ ꯇꯩꯕꯒꯤ ꯋꯥꯅꯤꯗ ꯑꯣ ꯈ꯭ꯔꯤꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯄꯦꯛꯂꯣ ꯆꯔꯨꯅ ꯃꯅꯤꯡꯗ ꯂꯩꯔꯕꯅꯤ ꯊꯥꯡꯒꯣꯜꯁꯨ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯍꯣꯏ ꯈꯨꯔꯥ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯁꯨꯃꯜ ꯈꯔ ꯍꯦꯟꯒꯠꯄꯤꯌꯨꯀꯣ ꯍꯣꯏ ꯍꯦꯟꯒꯠꯁꯤ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ ꯁꯣꯝꯗꯅ ꯂꯩꯃꯍꯜꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯃꯧ ꯅꯨꯄꯤ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯥꯏꯖꯩ ꯃꯁꯤ ꯂꯩꯕ ꯎꯗꯦꯅꯦ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯑꯁꯤꯗ ꯆꯠꯄꯤꯔꯅꯨꯅ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯃꯀꯣꯛ ꯊꯥꯡꯕ ꯆꯥꯎꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯁꯦ ꯏꯔꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯑꯩ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯧꯏ ꯍꯩ ꯊꯣꯏꯕꯤ ꯃꯄꯥꯟꯗ ꯊꯣꯔꯛꯎ ꯊꯣꯏꯕꯤꯗꯨ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯕꯨꯕꯣꯛ ꯅꯃꯥ ꯀꯗꯥꯏ ꯆꯠꯈꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯌꯦ ꯀꯔꯤ ꯊꯕꯛ ꯁꯨꯕꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯨꯗꯕ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯁꯨꯕꯤꯔꯅꯨꯅ ꯍꯥꯏꯕꯁꯤꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯐꯩ ꯃꯥ ꯌꯨꯝꯗ ꯍꯟꯊꯈꯤꯁꯅꯨ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯕꯗꯨꯗꯤꯅꯦ ꯃꯉꯛ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯟꯈꯤꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯉꯛ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩꯅ ꯍꯦꯛ ꯏꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯩꯃꯍꯜ ꯅꯠꯇ꯭ꯔꯦꯗꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯉꯛ ꯑꯗꯨ ꯐꯤꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯄꯤꯛꯂꯤꯕ ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯏꯕꯦꯊꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯕꯛ ꯑꯁꯨꯝ ꯁꯨꯔꯛꯄ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯂꯩꯕꯥꯛ ꯂꯩꯗꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯅꯦ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯏ ꯑꯋꯥꯠꯄ ꯊꯕꯛꯁꯤꯅꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯍꯣꯏꯅꯦ ꯏꯆꯥꯅꯨꯄꯤꯁꯨ ꯃꯃꯥ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯝꯇꯣꯛꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯨꯠ ꯍꯥꯝꯃꯤ ꯇꯣꯝꯕꯤꯅ ꯍꯥꯏ ꯏꯕꯦꯊꯣꯏ ꯑꯩꯅꯦ ꯇꯥꯗꯗꯒꯤ ꯉꯁꯤꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯒꯤꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩꯁꯨ ꯂꯧꯔꯒꯦ ꯂꯩꯕꯥꯛ ꯂꯩ ꯅꯪꯒꯤꯗꯤ ꯀꯝꯗꯧꯕ ꯏꯆꯦ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ ꯀꯣꯟꯅ ꯂꯧꯔꯒꯦ ꯑꯩ ꯊꯦꯡꯉꯤ ꯑꯩ ꯈꯔ ꯍꯥꯜꯂꯝꯃꯒꯦ ꯀꯩꯅꯣ ꯂꯩꯕꯥꯛ ꯂꯩ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔో ꯍꯣꯏꯅꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯁꯦ ꯏꯅꯦ ꯑꯩꯗꯣ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯁꯦꯜꯗꯣ ꯁꯠ ꯂꯧꯔꯒ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯇꯥꯗꯕꯨ ꯀꯧꯒꯦ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯏꯃꯤꯟꯅꯈ꯭ꯔꯁꯤ ꯂꯩꯕꯥꯛ ꯂꯩ ꯇꯣꯝꯕꯤꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯑꯣ ꯇꯥꯗ ꯇꯥ ꯆꯥꯎꯕ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯁꯦꯜ ꯈꯔ ꯂꯧꯖꯈꯤꯒꯦ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯏ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯏꯕꯦꯊꯣꯏꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯏꯅꯦ ꯈꯨꯔꯥꯗꯨꯕꯨ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯣ ꯑꯗꯨꯅꯤꯅꯦꯍꯦ ꯃꯥꯕꯨ ꯇꯨꯝꯂꯤꯕ ꯖꯥꯠꯂꯥ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨꯕꯅ ꯐꯗꯣꯏꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯧꯗꯦ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯁꯦꯜꯁꯦ ꯂꯧꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯂꯩꯕꯥꯛ ꯂꯩꯗꯤ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯏꯅꯦ ꯑꯩ ꯍꯥꯟꯅ ꯍꯜꯂꯝꯃꯒꯦ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ ꯈꯨꯔꯥꯕꯨ ꯍꯧꯗꯣꯛꯁꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯇꯣꯝꯕꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯂꯩ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯂꯩꯕꯥꯛ ꯂꯩꯕꯨ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩꯅ ꯄꯥꯈꯠꯅ ꯏꯅꯦ ꯏꯆꯦ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯨꯕꯣ ꯑꯝꯇ ꯍꯥꯡꯇꯣꯛꯑꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯇꯣꯛꯑꯣꯕ ꯇꯣꯝꯕꯤꯅ ꯏꯕꯦꯊꯣꯏꯗ ꯍꯥꯏ ꯃꯈꯥ ꯇꯥꯕꯗꯤꯅꯦ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯅ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯆꯥꯎꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯂꯥꯎꯒꯅꯨꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯈꯨꯔꯥ ꯀꯩꯅꯣ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯗꯣ ꯆꯪꯁꯤꯜꯂꯛꯀꯅꯨ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯇꯣꯛꯑꯣ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯈꯨꯔꯥ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯈꯨꯔꯥ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ
ꯆꯥꯎꯕꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯥꯡꯖꯤꯟꯕ ꯂꯦꯞꯇꯦ꯫ ꯃꯆꯤꯟ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯂꯩꯕꯥꯛꯂꯩ, ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ, ꯄꯥꯝꯖꯈ꯭ꯔꯦ꯫ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯁꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯈꯨꯔꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯑꯩꯅ ꯂꯥꯎꯒꯅꯤ꯫ ꯅꯪꯅ ꯂꯥꯎꯔꯒꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯅꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯌꯥꯕ ꯊꯣꯛꯂꯒꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯖꯔꯦ꯫ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯁꯤ꯫ ꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯔꯣ꯫ ꯑꯩ ꯉꯝꯃꯣꯏ꯫ ꯑꯩ ꯑꯁꯦ ꯅꯃꯧ ꯅꯨꯄꯤꯒꯨꯝꯕꯅꯤ꯫ ꯈꯨꯔꯥ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯑꯣꯟꯅꯔꯦ꯫ ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯑꯩꯕꯨ ꯅꯃꯧꯃꯛꯅꯤ, ꯅꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯀꯅꯥꯒꯤ ꯏꯃꯧ, ꯀꯅꯥꯒꯤ ꯏꯆꯥ? ꯑꯩꯒꯤꯗꯤ ꯏꯃꯧ ꯂꯩꯇꯦ, ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯇꯦ꯫ ꯁꯦ, ꯅꯪꯕꯨ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯔꯣ꯫ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ, ꯃꯤꯐꯠꯇ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯛꯂꯕ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯏꯕ? ꯍꯥ? ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ? ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯀꯔꯤ? ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕ? ꯁꯣꯝꯗꯅ ꯂꯩꯃꯍꯜ ꯌꯥꯝꯅ ꯁꯥꯎꯅ, ꯅꯨꯃꯤꯠꯅ ꯈꯝ ꯊꯦꯡꯅ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯈꯨꯁꯨꯅꯣ? ꯉꯁꯤꯗꯤ ꯃꯥ ꯈꯪꯒꯅꯤꯗꯅ꯫ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯧꯏ꯫ ꯍꯩ, ꯊꯣꯏꯕꯤ, ꯃꯄꯥꯟꯗ ꯊꯣꯔꯛꯎ꯫ ꯅꯃꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤ ꯅꯪ ꯎꯔꯦꯗꯅ꯫ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯀꯣꯟ ꯆꯪꯈ꯭ꯔꯕ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯅꯃꯥꯗꯣ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯀꯜꯂ ꯃꯥꯜꯂꯦ꯫ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯁꯦꯟ ꯇꯥꯟꯗꯧꯔꯕ ꯃꯥꯜꯂꯦ꯫ ꯅꯃꯥ ꯑꯗꯨꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯣꯜꯂꯤꯗꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯃꯥꯗ ꯍꯥꯏꯌꯨ, ꯅꯈꯣꯏ ꯅꯕꯣꯛ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯌꯨꯀꯣ꯫ ꯊꯣꯏꯕꯤꯗꯤ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯂꯩꯃꯍꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯃꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯌꯦꯡꯂꯒꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯃꯅꯨꯡꯗ ꯂꯥꯎꯅꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯏ꯫ ꯀꯔꯤꯅꯣ? ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯂꯩꯕꯥꯛꯂꯩꯒꯤꯅꯤꯅ꯫ ꯑꯣ, ꯃꯥꯅ ꯅꯍꯥꯟꯃꯈꯩ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯑꯣꯏꯔꯦ꯫ ꯀꯌꯥꯗ ꯂꯝꯆꯠ ꯃꯣꯠꯂꯤꯕ ꯅꯨꯄꯤꯅꯣ ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯏꯃꯨꯡ ꯑꯗꯨꯗꯅ ꯂꯩꯕꯥꯛꯂꯩꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯈꯨꯔꯥ, ꯈꯣꯡꯐꯝ ꯑꯗꯨ ꯂꯦꯞꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯆꯤ ꯑꯃꯇꯪ ꯂꯦꯡꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯂꯕ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯊꯤꯟꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯪꯅ ꯑꯩ ꯍꯥꯠꯇꯣꯏꯕ? ꯉꯝꯂꯗꯤ ꯍꯥꯠꯂꯣꯅꯦ꯫ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯈꯣꯡ ꯑꯗꯨ ꯑꯁꯨꯝ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯂꯩ ꯃꯁꯥ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯆꯥꯎꯕꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯕꯨ ꯃꯨꯜꯂꯦ꯫ ꯊꯥꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯍꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯎ꯫ ꯃꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯤꯐꯠꯇ, ꯁꯍꯤꯡ ꯆꯥꯕ, ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯅꯤ ꯅꯪꯗꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯍꯜꯅ ꯃꯄꯥꯟꯗ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ꯫ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯏꯃꯨꯡꯗꯒꯤ ꯂꯩꯕꯥꯛꯂꯩ ꯊꯨꯅ ꯊꯣꯔꯛꯏ꯫ ꯆꯥꯎꯕꯁꯨ ꯂꯩꯕꯥꯛꯂꯩꯅ ꯅꯥꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯄꯥ ꯇꯝꯗꯨꯅ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯇꯣꯛꯇꯨꯅ ꯊꯤꯜꯂꯤ꯫ ꯃꯥꯅ ꯊꯥꯡ ꯊꯤꯜꯂꯨꯔꯤꯕ ꯑꯗꯨꯗꯤ ꯂꯩꯃꯍꯜꯗ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯕꯥꯛꯂꯩꯅ ꯏꯄꯥ ꯄꯥꯈꯠꯅ, ꯏꯃꯥ, ꯀꯔꯤ ꯃꯇꯧꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯆꯥꯎꯕ ꯃꯁꯥ ꯄꯨꯝꯕ ꯆꯦꯟꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯦ꯫ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏ, ꯍꯦ ꯃꯤꯐꯠꯇ, ꯅꯪ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯂꯩꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯏ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯃꯤ ꯍꯥꯠꯂꯦ, ꯃꯤ ꯍꯥꯠꯂꯦ, ꯃꯤ ꯍꯥꯠꯄ ꯆꯦꯟꯈꯤꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯕꯗ ꯊꯣꯡꯒꯥꯜꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯆꯥꯎꯕꯁꯨ ꯃꯁꯥ ꯍꯤꯡꯅꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯠꯇꯨꯅ ꯆꯥꯎꯕꯕꯨ ꯐꯥꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯍꯥꯛ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯕꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯗꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯦꯊꯣꯏ, ꯃꯈꯣꯏ ꯑꯅꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄ ꯆꯥꯎꯕ ꯃꯍꯥꯛ ꯐꯨꯕ ꯌꯥꯕ ꯐꯨꯕꯤꯔꯒ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯨꯟꯗꯨꯅ ꯃꯥꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯩꯃꯍꯜꯁꯨ ꯁꯤꯔꯦ꯫ ꯂꯩꯕꯥꯛꯂꯩ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫